Number 4 Chinbula Puripavan. Nang nasana direct way na pula ko ni ko siya. Nang number 4 lawre je kawai dino. Kukta maning labuk tagi. Kamay no wala. Kukta maning labuk tagi mana bu Zubairai na amada ina pesa piraga mana munga mudagi changna lawak pani. Lupa kaya gino. Lising amaga sama. Lising sama ge. Aduga nang na hautin basal sina kay lamda. Tin basal sina Saitwangi Watha Lambi da laiba BSF ki Sipai ama da tin basal pani. Nangi ima bayi mingaro. Ipagi mingna Abdullazi ima di laikidre. Nang ilam je kay lam ne ba. Kokta. Kokta sepla. Jumna buya mayo. Nangi ming di Anas Khan. Aduda ngasi nangna sigi je moina direct sifai sing BSF sing dona direct nangda phone toraga sigi project loro waina aira irana tragana nangna direct loroga Johnson boy na sangsalira Mana phone tor kune ngondo do aina tin bisapun. Nang je BSF ki gai thoi rana tragana kai wari ai hoje BSF ki gai thoi awda khangara kone ko Nang nasari jabro. Tinda autum le. auto lai ra ado nang nasa sa bro sia sai nang sigi kam ki tok sala asi di tawdri do chalaga to ni ya Sito gidro. si kay gum kan tom do de chalaga to nang sigi to dri ba si tawd kay gum pharam raga di nang chalaga to ne ba ada BSF tu ki nupa tu ki maming nang tin basal iba BSF to ado tu ki nupa tu ki maming di kay kawe lala ram aduga Mizoram degi Lalaram Mizoram degi ma se sidale ngai kan dagi khang nang sidale kan khang nei ra atopa posting mo phom da khang nei ra atopu mo phom da khangna ko ne to sida kay lam da no khang na ra ijna sakpi garong sapi karong dagi sapi karong da khang na ra ga sida ma se amuk sida la ga asida muk nang na supply amuk to lai ne ba sina bula ada su dum bi bra di maga aiga khangnaram bu ko aina la fu ko de kan da ma ko dum chat kare Nang pa je zik. Buli ju holo. Besep to pera midana lupa kaya ko ting do nupa sahum ki GP da pa ira. ma sanga ka we ni gram sahum ada sidale mo jana lupa kaya ge kunna ina lising amaga changa gi lo ado sidale jil pal singa ma ga sani gi chang le ore ba ko se jamu kana da piru do ba si pi nang sa ba ge ha pi bi na te si nang sa ba ge si sa ga sa ne ba ai Wangli market ta leibane ado ai maitai ojarbasu nagagi chilinaw singna phajana welcome torga ai hoji Wangli market ta nam Wangli de yorakre Yam ngarangi India ga Burma gi ngamkhaida kundari ba tangpul naga isin inaw singi kunda Burma da gi kuki militant sing terrorist sing thola ga landara ga yumai thabi ba nomai kapna asong apan phara ga pukhi ba yaure haiba paw mya matai phara ga pukhi ba mi sing du su thuna thadopi ba oisunu aduga Lansenaraga yung kay may thadopi na nalipam na itaga umang da kadai da lansenariba ahal laman nupi angang miamboso ana aye ake akayaw handa na santi halata na tula khunda yung da handan ba oisunu aduga so aga laikan na naga lairiba isin inaw miamboso moy masa gi anaba zaga duda isona healing to bidana thuna phan ba oisunu aikoina noigi mafamduda chatlaga noigi awabadu puminaba ngamdasu lapna social media gi kuthangdagi noida phawriba yum kai mai thadokibagi aso apan yawagi anaba awaba saithing phawribadu aikoidusu sak manana Manipur da yalhau furup ama oina Manipuri ama oina
Manipurda khundaminariba I masen ama oina noigi awabadu akhoi saru yazari haibasi social media gi khuthang da haizabani aduga yalhau pro maru oina naga isin inaw singda aina haizaning badi Burma ga India gi boundary sida karamba purup sina ayamba tabano haiba matamda tangpol naga isin inaw singda ayamba boundary da tabagi maramna moina akhoi gi ngam khaising nga aga leye nga aga leibani na yeknaba singa moisi matam pombada ayamba matamda lan thingna raga leye aduga mama gi chahi da so akhoi gi athauba isin inaw myam amasu ngam khai gi da ma mathawai tha khiba punsi loi khiba myam amasu leire aduga hauzik su mayok nari moina hena lan pamba nate habisi su haizaningi ko aduna nakhoi akhoi su adugi boundary da khundara bataradi ngasi moida phangiba nungai taba awaba mayum makai thado aga relief game da leiba ana aye aso apan akki akhang nang haliba myam si nangsu aisu boundary da khunda bataradi sigi seina si soidana phawgani ko haibasi akhoi yal hau fro myam da khanhanninge ko aduna social media da akhoi na ta basu phange obusu phange moi kuki ga tangkhul khatnara ga thopala erang dubu akhoi na lan yaw ga do nate akhoi da thopana te akhoi yaw ga do nate haibusu akhoi myam matai sigumba wakhalon si su thop kano khanbi ganu haibadi akhoi lan tause haiba nate tawga do bu akhoi gi I mesen akhoi phuruk da soklakpa matamdadi akhoi moi gi awabadu saru yaminasi moina harawe akhoi I masen harawe minasi no minasi kapse kappe kapminasi ko aduna yekna bagi gidama mafam pi badu tawhanjaningde haibasi haijaningi yalho phuruk akhoi maitai isin inaw singda kuki militant singna hana landa ba hore adugi matung amuka naga akhoi da amuka moina amuka landa ba hawsi kada karamba furuk ta hana hawno haiba matamda liangmai konsa khun makhan ko aduga irang liangmai furuk da ahan ba hawi ko akhoi naga gi furuk ta moina landa ba hawsi adugi mathangda akhoi inpui naga na kon ba lam ko wafong inthanda amuka moina amuka problem se amuka thoe ko housing su FNCC na economic blockade tawribni housing su problem leiraga tum leiribni nongma natraga nongma kuki militant sina ekhoda su landa rakani haibisiti ye aga iraga thamkhaba wa phamni ko kakningai leitaba wani ko asisi thaja dabusu tawbiganu habdi kuki isin inaw singsu leader afaba ahalaman myam ama lan pamdaba myam ma leyeko moina lan tawroisi haina haiba matamsu moigi wa su lawbidabni moigi masen gi wa phau lawdamneba hui angau dawna moigi kuki militant sing terrorist sing si nisa khara cha chan thakchan laga ko landa gani akhoi yal ho furta landa gani haina moigi phirep si lai khamneba aduna moigi ahalamal leader moi masen na phau moigi wakhalon si honghan bangam drabneba asisida akhoi atopa jati atopa furupna akhoi si lan tawna roi si ko haiba matamda hoi hana yaga daw mande aigi wakhanda di ko aduna ngasi akhoi da thooi hainingai leite aduna awaba si akhoi pumina si akhoi inpui wafong inthangi keno lamda amuka thoki ba matung litana dangkhol isin inaw singda amuka kona thoki ba wani ko aduna akhoi myam yal hop pro myam ama maro oina naga isin inaw myam ma furuk khaidana jati khaidana amatang oina punsin minaraga yekna ba singsi thengna minasi natradi akhoi yekna ba singna akhoi gi lam loina koisalakni haibsi gyan ta biyo haibsi ngasi social media gi thang da haizabani Burma dagi kuki khara pusala aga Manipura khulai paiba group militant group ani CMA 1988 ta sige ani sidagi masa poklok pamayam do ngasi Manipura tawriba sariba khabai khara sariba mayam Bharat Sarkar na semba militant group
ihan anbase moi semi ni ko khoina kuki suda lai riba militant group haise kaimta na